Manipur thokpa khwaidagi ngakpa thaudong hauzik MLA oiraba ama yauna miyoi marigi mathakta police na lalawbagi ekta chahi 19 ki mamangda lawkhatkiba case ki record sing mangkhre MLA asina mahak yauna miyoi marigi mathakta lawkhaliba police ki case asi quash tawbinaba High Court of Manipur the criminal petition file tawrakhre case record pumnamak chahi taraga mathoi hena thiba khangdre amasung phangani haiba thajadre petitioner da harassment pifam thoktre hairaduna High Court na police ki case asi quash tawkhre Manipur piklabasu makhal kaya gi thokdok wathok sing thokpada natana atopa mafam singda yamna tangna thokpa thokdok amagumna state asida khwaidagi ngakpa thokdok ama oina hauzik Manipur Legislative Assembly gi member MLA oiraba ama yauna miyoi marigi mathakta ngasidagi na chahi 19 ki mamang kumja lising amaga chamapan marfudraga tarukta Imphal Police Station na lalawbagi ekta register tawduna lawkhatkiba case amagi record pumnamak mafam khangdabadagi High Court of Manipur na ngahan pikiba judgment amasung order amada police ki case asi quash tawduna chanaba yararoi haina laukthokre ngahan High Court of Manipur gi Justice A Guneswari gi bench na laukthokiba punna lamai kulumdoi panba judgment amasung order asina phongdokpa warol singi matungin na case asi Imphal Police Station na January 3, 1996 ta register tawduna laukhatkiba ne case asi gi FIR number 7 clause 1 of 1996 under section 121/121A amasung 13 Unlawful Activities Prevention Act ne case asigi complainant na haujik na Manipur Police Commando hairaba aduga matam aduda na Rapid Action Police Force RAPF haina khangari ngai ge Sub Inspector K Budichandra Commander X-ray 22 ni haire mahang na Imphal Police Station na January 3, 1996 ta report tawrakibagi matungin na akak na papawa maphangbadagi numisida RAPF ki maikadagi Imphal East ki Mahabali da laiba yumamada red chathake red aduda matik saba security forcing sisinaraga miyoi mari fagatke miyoi mari adugi manungda amanna underground organization amagi secretary home amasung finance ki in charge ni haina mahagna charge tawrakhe aduga atopa miyoi ahumbuna underground organization adugi miyoi singne finance ki in charge asigi makada thabak tawba singni haina charge tawkhe miyoi mari asigi body search tawbada finance ki in charge ni hairiba miyoi asidagi sel oina lupa lising ahom rubber gi round sil ahom line sil ama angang ba mukki stampede ama laloglubadugi round sil ani amasung Nagaland gi Tuyen Sang District ki additional DC Noklangi round sil ama amasung line sil ama laloglubadugi color photograph ahum amasung finance secretary gi ming yawba type tawraba lamai chamaga ama panba demand letter book ani formal seizure memo amagi makada miyoi asidagi seize tawki haire aduga case asibu quash tawduna sanahanbidanaba natraga FIR case asidagi discharge tawbinaba High Court of Manipur the criminal petition number 44 of 2022 file tawrakiba haujikna MLA oiraba miyoi asi yauna atopa miyoi ahumga punna miyoi mari fagatki haire High Court of Manipur the criminal petition file tawrakiba petitioner asidagi lalawlubadugi lamai chamaga ama panba Finance Secretary gi ming yawba demand letter book ama amasung NB scooter MN0B 6222 amagasu formal seizure memo amagi makada mangondagi recover tawki haire thawdok thokpham da wahang pahong chathabada Finance Secretary in charge ni haiba miyoi aduna mahaka loina na farba miyoi ahumadu mahaki lalawlup aduge hardcore activist sing ni amasung mahaki makada thabak tawbani haina phongdoki haina su ngahan gi High Court of Manipur gi order asida palle Police ki SI asina tarokpa report ki matungin na Imphal PS na case asi lawkhalaga matamdugi Sub Inspector Ais Rameswar Sharma bu case asigi IOI na investigation sathanaba sinaki haire aduga January 13 2022 da matam madugi Imphal West ki SP na case asigi mathau taba report amasung documents ang yauna case ki status amasung FIR gi certified copy singsu advocate amada khusinaki haire Police na fakiba miyoi mari asigi manungda haujikna MLA oiraba miyoi asina police na mahaki mathakta sirakliba maral sing asi achumba nate hairaduna case asi quash tawduna chanahanbiganu natraga mahakpu case asidagi discharge tawbiyu haiduna file tawrakiba criminal petition asigi satharakiba wayelda mahaki maikeda lepkiba council na MLA oiraba petitioner asina police na siriba maral sing asigi matungina offense amata commit tawkiba laikhide aduga mangondagi demand letter book amasung NB scooter fagat khibasu leite haibaga loinana petitioner asigi mathakta cognizable offense lawkhatanaba haija khibaga loinana Imphal PS na lawkhatkiba case asi quash tawduna sanahanbiganu haikhe loinana
Petitioner asi kumja 2012 hauraduna Manipur Legislative Assembly gi member oiraglibani haiba wafamsu court phongdoi haire loinana case asigi ayona petitioner asida siragliba maralgi matunginna matik saba material sing khomjinba ngamdre maram asina petitioner asida cognizable offense laukhatpa yaroi haike petitioner gi council na court tawkhiba submission singi manungda prosecution gi maikadagi case asigi charge sheet natraga final report ama petitioner asigi mathakta file tawrakpa ngamdre case asi political motivation gi case ama ni hairaduna case asina maram oiraduna khunai asida mahaki petitioner asibu ona taina ba mawongda sogalle haina su phongdokhe prosecution gi maikidagi su case asigi charge sheet file tawnaba prima facie oiba yaba machak amata phangba ngamdre haikhe case asigi hearing da saruk yakiba public prosecutor na phongdokhibadana case asigi draft tawraba charge sheet ama ASP CID crime branch ta case record singaloina na prosecution sanction launaba SP Imphal West ke memo number 7/12/SP Imphal West/2002 tang kunmanga thataruk English ani da submit tawkhi haire case record adu SP CID crime branch na Manipur lenga ki home secretary da October 13 2002 da prosecution sanction gi damak forward tawkhi haire adumoinamak respondent ki maike dagi file tawrakhiba affidavit ki matungin na case asigi record pumnamak home department ta thiba yaba thirabasu phangba ngamdre adubu makhata na thina bahonari haina phongdorokhibani haire loinana case asi nauna reconstruction tawba tarabadi home department ta forward tawkhiba case record adu phangdrabadi yararoi haina high court ta phongdorokhi haire court na criminal petition asigi aroiba hearing July 13 2023 da sathakraba matungda reserve tawduna thamlakhiba judgment amasung order na ngahan lauthokibane court na pikiba judgment asina phongdokhibagi matungin na case record asi thiba khanglaktaba sahi taraga mathoi helle fangani haibagi oithokpa leitre maram asina case asina makata na petitioner asida harassment pihanbagi mathau tadre petitioner asi yauna case asida ko accusing ni haina charge tawriba miyoising asigi mathakta case asiga mari lainana laukhatpa incidental proceeding pumna makwas tawre haina laukthokibane panba yabade criminal petition asi Manipur lenga ke secretary home DGP SP Imphal West amasung Imphal PS ki OC bu respondent sing wehelaga makhoi gi mathakta file tawrakhibane